ꯖꯄꯥꯟꯒꯤ ꯈ꯭ꯋꯥꯏ ꯀꯥꯛꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏ ꯍꯦꯟꯅ ꯀꯥꯛꯄ ꯄꯣꯠ ꯑꯃ ꯂꯩ ꯑꯁꯤ ꯂꯦꯇ꯭ꯔꯤꯟꯁꯦ ꯁꯤ ꯃꯩ ꯊꯥꯔꯤꯅꯦ ꯉꯥꯜꯂꯤ ꯃꯥꯅ ꯍꯦꯛ ꯉꯥꯜꯂꯤꯈꯩꯗꯤ ꯅꯪ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥꯗ ꯈꯣꯡꯉꯥꯝꯅꯤꯡꯉꯦ ꯀꯥꯏꯅ ꯄꯥꯕ ꯆꯪꯉꯒ ꯈꯣꯡꯒ꯭ꯔꯥꯎ ꯐꯠ ꯆꯤꯡꯊꯔꯒ ꯇꯛ ꯂꯥꯎꯅ ꯐꯝ ꯀꯥꯟꯗ ꯈꯪꯏꯪ ꯏꯪꯉꯒ ꯆꯤꯡ ꯂꯥꯎꯕꯗꯣ ꯑꯗꯣ ꯃꯁꯤ ꯂꯥꯎꯔꯣꯏꯗꯅ ꯁꯤ ꯐꯣꯛ ꯐꯣꯛꯅ ꯁꯥꯏ ꯈꯨꯠ ꯏꯪꯉꯁꯨ ꯑꯗꯨꯝ ꯆꯪꯉꯛꯑꯒ ꯏꯪꯊꯝꯊꯥꯗ ꯈꯨꯠ ꯁꯥ ꯏꯪꯉꯁꯨ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯁꯤꯗꯩꯗ ꯃꯩꯐꯨ ꯌꯥꯏꯕꯗꯧꯅ ꯑꯗꯨꯝ ꯁꯤꯗꯩꯗ ꯑꯗꯨꯝ ꯄꯥꯏꯔꯒ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯤ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯅꯥꯟꯕ ꯌꯥꯝ ꯅꯥꯟꯅ ꯁꯦꯡꯗꯣꯛꯑꯒ ꯊꯝꯕ ꯃꯁꯥꯒꯤꯁꯨ ꯅꯥꯟꯅ ꯑꯗꯨꯝ ꯁꯦꯡꯉꯝꯃꯦ ꯑꯩꯅꯁꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯦꯡꯖꯩ ꯑꯗꯨꯅ ꯀꯩꯅꯣ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩ ꯈꯨꯠ ꯀꯣꯜꯂꯤꯛ ꯐꯦꯡꯉꯨꯕꯒꯤ ꯏꯪꯕ ꯂꯣꯏꯔꯕꯅꯦ ꯈꯨꯠꯁꯦ ꯌꯥꯝ ꯇꯧꯔꯤꯁꯦ ꯊꯝꯕꯗꯁꯨ ꯁꯥꯔꯦꯕ ꯄꯥꯎ ꯑꯣꯇꯣꯃꯦꯇꯤꯛꯅꯦ ꯊꯣꯛꯂꯛꯄꯗ ꯑꯩ ꯁꯤꯝꯇꯒ ꯄꯨꯔ ꯊꯣꯛꯂꯛꯁꯤꯔ ꯈꯜꯂꯤꯅꯦ ꯈꯨꯠꯇ ꯌꯥꯎꯔꯤꯁꯦ ꯆꯥꯝꯕꯒꯁꯦ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯁꯨ ꯈꯨꯠ ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯐꯝꯃꯒ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄ ꯌꯥꯔꯕꯅꯦ ꯁꯤ ꯃꯦꯠꯀꯥꯟꯗ ꯀꯩꯅꯣꯝ ꯊꯤꯟꯗꯣꯛꯑ ꯀꯥꯞꯄꯛꯀꯗꯣꯏꯅꯤ ꯊꯤꯒꯥꯏꯔꯒ ꯃꯥꯅ ꯆꯞ ꯆꯥꯅ ꯁꯤꯅ ꯅꯨꯄꯤꯒꯤꯅꯤ ꯅꯨꯄꯥꯒꯤꯁꯦ ꯁꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯗꯒꯦꯗ ꯀꯥꯞꯍꯜꯂꯛꯀꯦꯗ ꯑꯩꯅ ꯅꯝꯕꯗ ꯀꯥꯞꯄꯔꯣꯏ ꯍꯧꯖꯤꯛ ꯁꯦꯟꯁꯔ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯑꯃꯨꯕ ꯁꯦꯟꯁꯔꯁꯦ ꯐꯝꯃꯤ ꯐꯝꯗꯦ ꯑꯗꯣ ꯁꯤꯅ ꯈꯪꯗꯣꯏꯅꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯀꯥꯞꯍꯟꯁꯤꯒꯦ ꯗꯦꯃꯣ ꯃꯆꯥ ꯑꯃ ꯇꯧ ꯈꯨꯠꯅ ꯈꯜꯂꯒꯦ ꯑꯗꯨꯒ 이 ꯄꯣꯠꯁꯦ ꯅꯝꯃꯁꯤ ꯑꯁ ꯑꯌꯨꯛ ꯀꯥꯞꯄꯛꯑꯦ ꯑꯁ ꯑꯌꯨꯛ ꯀꯥꯞꯄꯛꯑꯦ ꯈꯨꯠ ꯈꯜꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯌꯥꯝ ꯀꯥꯏ ꯂꯦꯇ꯭ꯔꯤꯟꯁꯦ ꯆꯣꯠꯂꯦ ꯌꯥꯝ ꯁꯥꯡꯅ ꯀꯥꯞꯄꯛꯑꯦ ꯀꯨꯏꯅ ꯀꯥꯞꯄꯁꯨ ꯅꯥꯏ ꯃꯈꯣꯟ ꯑꯃ ꯊꯣꯛꯏꯁꯦ ꯈ꯭ꯋꯥꯏ ꯀꯥꯛꯄ ꯂꯦꯇ꯭ꯔꯤꯟꯅꯤ ꯁꯤ ꯐ꯭ꯂꯁꯀ ꯇꯧꯔꯁꯨ ꯃꯊꯛꯁꯤꯗ ꯏꯁꯤꯡ ꯇꯥꯔꯛꯀꯅꯦꯕ ꯈꯨꯠ ꯍꯥꯝꯅꯕ ꯇꯧꯕ ꯑꯣꯏꯅ ꯁꯤꯒꯤ ꯏꯁꯤꯡ ꯐꯠꯇꯕꯁꯤꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯐ꯭ꯂꯁ ꯇꯧꯈꯤꯗꯣꯏꯅꯦꯕ ꯌꯥꯝ ꯀꯥꯏꯗ ꯌꯥꯝ ꯀꯥꯛꯄ ꯂꯝꯅꯤ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏꯗꯒꯤ ꯁ꯭ꯇꯦꯞ 40-50 ꯍꯥꯟꯅ ꯍꯥꯟꯕ ꯋꯥꯟꯕ ꯍꯥꯜꯂꯕꯅꯤꯅ ꯅꯣꯔꯃꯦꯜꯅꯤ ꯃꯣꯏꯒꯤ ꯅꯣꯔꯃꯦꯜ ꯕꯥꯊꯔꯨꯝ ꯅꯣꯔꯃꯦꯜ ꯇꯣꯏꯂꯦꯠ ꯍꯥꯏꯇꯥꯔꯦ ꯍꯤꯇꯔꯅꯤ ꯁꯤ ꯊꯥꯔ ꯏꯁꯤꯡꯒꯁꯦ ꯑꯏꯪ ꯑꯁꯥ ꯂꯣꯏ ꯌꯥꯕ ꯁꯤꯒꯁꯦ ꯊꯥꯔꯒ ꯑꯁꯥꯕ ꯀꯥꯝꯃꯛꯄꯤꯅꯤ ꯁꯤꯗꯩ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯐꯣꯡ ꯁꯥꯏꯁꯦ ꯚꯦꯟꯇꯤꯂꯦꯁꯟꯁꯨ ꯀꯨꯝꯃꯔꯤ ꯇꯤꯚꯤꯒꯁꯨ ꯌꯥꯎꯏ ꯀꯥꯏꯅ ꯊꯥꯗꯕ 이루어져잖아 띵띵나 위행을 신내는 지나가요 깎으러서 거기 호텔 클래식 가복 떨어놓은 건데 이제 좀 내기 호텔 Japan kada naore
ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯂꯝꯅꯤꯗ ꯄꯩꯁꯥꯗꯕꯨ ꯈꯔ ꯆꯪꯉꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯇꯣꯂꯣꯞ ꯂꯨꯄꯥ ꯂꯥꯛ 5 ꯆꯥꯗ꯭ꯔꯗꯤ ꯁꯤ ꯂꯩꯕ ꯉꯝꯃꯣꯏ ꯃꯣꯏꯒꯤ ꯂꯥꯛ 5 ꯑꯗꯨꯗꯤ ꯌꯥꯔꯦ ꯁꯝꯁꯤꯁꯨ ꯀꯛꯀꯦ ꯇꯧꯕꯅꯤ ꯌꯥꯝ ꯇꯥꯡꯉꯦ ꯀꯛꯑꯔꯣꯏ ꯈꯣꯏꯁꯤꯁꯨ ꯀꯛꯀꯦ ꯇꯧꯕꯅꯤ ꯅꯍꯥꯟꯒꯩ ꯕ꯭ꯂꯦꯗ ꯌꯣꯟꯐꯝ ꯈꯪꯗꯗꯅ ꯂꯩꯔꯨꯕꯅꯤ ꯉꯁꯤꯗꯤ ꯎꯆꯤꯟ ꯑꯍꯨꯝ ꯍꯥꯟꯕ ꯗꯤꯁꯄꯣꯖꯦꯕꯜ ꯀꯩꯅꯣꯝ ꯂꯩꯔꯦ ꯁꯤꯁꯨ ꯇꯥꯡꯉꯦ ꯑꯩꯈꯣꯏꯗꯤ ꯂꯨꯄꯥ ꯑꯃꯃꯝꯗ ꯂꯨꯄꯥ 8 ꯃꯅꯤꯄꯨꯔꯗꯁꯦ ꯑꯁꯤꯗꯗꯤ ꯁꯤꯃꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯌꯦꯟ 1,900 ꯌꯦꯟ 1,900 ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝ ꯈꯦꯠꯅꯩꯗ ꯑꯁ ꯌꯥꯝ ꯇꯥꯡꯉꯤꯗ ꯁꯤ ꯑꯦꯛꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯅꯤꯄꯨꯔꯗ ꯂꯨꯄꯥ 125-130ꯗꯅꯤ ꯁꯤꯁꯤꯗ ꯌꯦꯟ 680 ꯌꯦꯟꯅꯤ ꯀꯅꯥ ꯍꯤꯡ ꯉꯝꯗꯣꯏꯅꯣ ꯁꯤ ꯂꯝꯁꯤꯗꯕꯨ ꯁꯤ ꯅꯤꯕꯤꯌꯥꯒꯁꯦ ꯁꯤ ꯀꯌꯥ ꯄꯤꯕ ꯅꯤꯕꯤꯌꯥ 500 ꯌꯦꯟ 500 ꯀꯩꯅꯣꯝ ꯂꯩꯔꯛꯀꯦ ꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯀꯥꯏꯍꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯦ